Lamphel gi quarters Singgi Akoibada Leiriba drain sing Lamphel area Peace and Development Committee na MARU OIBA THOUDANG LOUDUNA LAMDAM ADOMGI AKOIBADA LEIBA MEEOI sing YAONA Sengdokpagi Thabak Chatthakhre numit humni Chatthakhadaba drain Sengdokpagi mari lenina Lamphel area Peace and Development Committee gi convener David Kumanchana Fongdorakpada Lamphel gi area singda Leiriba quarters sing matam kuiselakpada maram oiduna Quarters Singgi Akoibada Leiriba drain sing ayamba saruk fomzillakli masida nong taba matamda ising senthopam leitabana maram oiduna Lamphel gi Akoibada ising chawbagi awaba mayoknari Lamphel asida miyamna ising chawbagi thengnariba khodong chadaba kaya asi kokhannaba pandamda asinguma drain Sengdokpagi Thabak asi paikhalakpani masina drain sing ising chelhanba ngamdaba thoklabadi Lamphel apunba saruki drain sing sengdoknaba thabak paikhalakani hairaduna drain sengba sida tongan ba station kayadagi mating panglakiba sing thagatpa fongdoki June की तारीख 13 का मापन होगा लाइव जून की तारीख 15 फाउबा निमित चुपना लमफेल एरियादा लेरिबा ड्रेनेज सिंग असि सेंगबगी थबक थोरम माइखोय पांथोकसबनी आइरिबा थबक थोरम असि पांथोकनबो होनबदा अखोय लमफेलदा लेरिबा गवर्नमेंट क्वार्टर सिंग एवरी क्वार्टर खुदिमक्तिगी मी मम थोकपिरागा अखोय सरुक याबिरी आइरिबा थबक सि ओइनबो होनबदा मकोम फानबो होनबदा कोकोमी के चावरबा मतेंग पांगबी मसिगी मथक्ता पब्लिक वर्क्स डिपार्टमेंट की तोंगान माइगैदगी मेचिनरी सिंग क्या अखोय पुथोकपिरगा अखोय मतेंग पांगबिरी मसिद नतना अखोय तोंगान वार्ड लेबा इसिंग सि चेन ngam targadi minute sigi manung de koina cover to ngam jagadi another atopa matam amma lepaga muk Lamphel pubagi hairiba drainage sing asi अखोय Lamphel area peace and development committee gi manipur gi leiba tuan furup kangluk kaya amana Lamphel da sing na pullaga semi